Garden State Laiba KNLA gi Kem Ayamba Mafamsingda Military Army na question badagi KNLA gi lalhobasing mayak kaduna khangnakre hairi. Kotu na ngasi ahing nongyay National Highway da pung nimpunipan gi economic blockade Toukhare Committee on Travel Unity Kotu na laingak da tungan ba demand tawduna ngasi October 3 gi ahing nongyay October 8 gi ahing nongyay fawba National Highway da pung nimpunipan gi economic blockade ki khongjang law Toukhare Kotu na thadorokba cherol amada pung nimpunipan gi economic blockade ase Lauktopaga loinana khongjang asida Kuki lupsingna mapung phana saruk yabaga loinana National Highway da service tawriba gari gi association amadi union singna soganaba wafam su thamli thasigi anida Makhan Village ki Indira Gandhi National Tribal University manaktagi Kamgilan Chonglaibu phaduna pukhiba thodok ta Kathainabasing pung nimpunipan gi manungda puthokna balengakta matam thakrabasu hariba matam asigi manungda thabakta onthoraktaba kana yaningdaba phongdokki amaromda Kuki zo amasung mitai purb ani gi lamkhai marakta thamliba buffer zone singda security gi thabang matik chana Ministry of Home Affairs na laukhattabana Kuki zo miyam nak aki tujungba pokhanba thawong sing chatharakpa bu yaningdaba phongdoragli Kamgilan Chonglai Fabagi Matang da Lengakta pung nimpunipan gi matam thaduna demand tawba wafam thabakta onthokpa ngamdaba amadi buffer zone da security gi thawrang kangkhattaba gi mayokta economic blockade gi khongjang asi sangsinaba kotuna firep laurakpani hairi loinana kangpopi amasung Churachandpur ani gi marakta chathok chachin tawriba singi Makhan amasung Laima pokpi khun mapada aki akhang lay handana chatpa ngamnaba security gi akanba thabak laukhat kadabani hainasu government taksili Kuki zo sing Imphal airport agi commercial flight atopa station da chatanaba warning Toukhare Churachandpur district ki Jomi area dagi passenger khara helicopter da Churachandpur dagi Imphal tamna chelaba matung airport dagi commercial flight atopa station da chale haibagi pautare hariba thawong asi matung tawdana ba khangali karigumba hariba wafam asigi mayukta kanaguma singna tawramlabadi maduda tholakpa pamdaba thawdok sing madugi daita masana pujagadabani haina Jomi council headquarter gi information and publicity secretary Mary Zone Bangna thadorokba cherol amana hairi cherol sinamakatan hai official amasung non-official animaki local element kharana Churachandpur da laiba miyoi sing Churachandpur dagi Imphal airport fawba da Imphal airport fawba laklaga commercial flight atopa station da chatpagi thawong asi makhatana chathanaba pungning thawale haibagi pautare adubo Jomi council gi maikidagi khanganinglibadi Hiramasigi matang da government ki maikidagi safety commitment amada piba leitri loinana makoigi miyoi sing Imphal Valley da chathok chasin tawbada aswai angam thoga loi haibagi public leader singa understanding amata leinabasu tawdri maramaduna asiguma thawong asi makhatana tawdana bakhangali Jomi council gi pandamdi chathok chasin tawriba khudimak aswai angam thokhandaba haibaduni Kuki singna popi thabada sijinaba lotuna thamlamba urea tangkhul kangbuna mangan khre hairi thao lo chia à sống ở đây hi chi uria ne à thà tôi cũng bấm đây chứ Security gi Akanba section thawranga loinana ngarang sun National Highway 2 da passenger puba gari chelhan kre miyam da pak suna khanga lamba thawrangna tabana lenga ki thawrang mahi chaba haibadi oihan bangamdri Haukibo October 3 da combined force ki Akanba section thawrang marakta Imphal ga Kangpopiga gi marakta passenger puthok pusin tawba gari chenba haukraba matung ngarang sulambi asida Akanba security ki thawrang kaya ga loinana passenger puba gari chelhan kre adumapu miyam da paksana khangalaga paikhalakpa thawrang nattabanina lenga ki thawrang asi mahai chaba masung miyam da kana hanba haibadi oihanba ngamdri Pawasina makatan hai trial tobo oina pangthokliba thawrang asi haukhiba thangda numitagi paikhalakibani masida miyangi apamba hena leiraklagadi numit khudingi oina lambi asida passenger puthok pusin tawbagi thabak hauhangani ngarangi oina di Imphal dagi su Kangpopi phawduna chetlaga Senapati phawba passenger amata tongkhide aduga Senapati dagi na Imphal lomda lakpadasu passenger amata yawrakhide lambida road opening party sing Sauri yungbadawna yunglaga lepi aduga kangbu amana supandaba tawdok sing thorakpa thengnanabagi damak makhal makha kayagi khusugalai sing paiduna security force sing na chali
Ayuki pung 6 rom tarakpada Casper anina mang amasung tung chatlaga atoba gari 9 lomda security force ting tonglaga bus amakak escort tawrga puba ui hairiba bus adu IRB na hek sidinaba makhoigi personal singna tongba bus adu mali misam yangi apamba yenglaga khudong thiba thorakpa sing laksinanaba Bir Tikendraji International Airport tasu Akanba section thaurang lokhatki CRPF ki CEO amana lusingba asauba team amana airport ki mapanda riot control ga mari leinana khusugalai sing paiduna isam chamba thaurang amagumna leiba ui adubu airport ta karigumba matamda miyam thomjilakpa taragadi adubu chapchana thengnanabagi thaurangdi marol ahum thongna paikhalaga leiri airport ki manung haibadi passenger singna makhoigi flight sing lakpa ngaiduna leiriba mafam sing aduda civil dress setpa kulai paiba personal mayam amasu thadoklaga thami thaurang adu kangpokpi lomdagi purakba passenger singna airport manungda changkhraba matung thorakpa yaba khudongthiba sing adu ngakthokpa ngamnabagi damaktani pawsina makhatan hai haudikti lambi asi hangdokle haiba nakhai sengle tawbatabu security force na pomyom yom laga passenger sing tongnabagi bus sing adu karama matamda natraga karama numita chengadagi haibadudi miyamda paksana khangannaba thaurang amata tawde maduna maram oiraga bus sing aduda passenger amata yaudabane haudikti trial ni haiduna tawriba thaurang asti thoina mai pai haina loba yade masigi mathakta lambi asida kanglup anigi miyosina chathok chachin tawbada akiba adum pokani akibasti laukthoktriba makhaidi lengangna fana yamna honaragasu mai pakpa ngamkhiroi BJP की MLA सिंह पुलप तासिलगा न्यू दिल्ली दा लेरी लुसिंगबा अमता उनबा फंगरी दिल्ली दा थोमजन की बा MLA सिंह की केम मतम सांगना चथगनी हाइना पानरी President rule lokthok handuna anoba lenga amma linghanbiyu haina central leaders singda haijaba chatkiba BJP ki MLA sing tupakta silaga New Delhi da leiri ngarang phawbadi kanaguma center ki lusingba amata ka unaduna wari sanabagi paw leitri Delhi da thomjin khibada yaw kiba BJP ki MLA amana while kati paw chesid hai handaki kemasi matam khara sangna chatharaba yai MLA sing warong na basuloide center ki lusingba singi sabsaba pakum ama phangriba phawba Imphal da thokta na ba warep longnaraga leiri mahangna makhatan hai hayeng phawbagi manungda center ki lusingba sing unanabagi madam logani aduga mathangi yumsa kaisa numitagidi lusingba sing unaba hawragani lusingba sing adu kana oigadoribano haibadumati mahangna haidu haiba yakide adubu BJP ki national president JP Nanda amadi Union Home Minister Amit Shah di soidana unabagi lista yauraga leiri Prime Minister su unanaba matam launaba honari karigumbada center ki lusingba sing asti unanaba matam piraktraba natraga unasi haiba yaraktragadi Manipur da anaba lenga ama lingnanaba miyamna kari pamgadagi haibadu khanaraga MLA singna thabak tawrakani Makoina Delhi da chatringagi mamang Imphal da leiringaida oirakpa yaba khudingmak kumna khanaraga lakhibani masimangna maram oiraga thammoi soklaba MLA kharana tangai fadana leiragadi MLA famdagi fawba resign tawgani haina phongdok lamba yaukibaduni pawsina makhatan hai Manipur da president rule gi lengak leirakpa tha nipan lom phajilagle miyam so legislature singsu PR gi mahausi ningthina tangle masida afaba natraga ahauba maset amada yaude haibak Khangnare maram aduna tangai fadana popular government ama Manipur lingba haibasi legislature singi kokta thongatlaga thamliba polam amani polomasti thangthana ba khonaragani hairi accident ama sire miyoi mari sokle Senapati district police ki karongda eco van ama ngarang ahingda masa mathanda accident thokpada miyoi ama sire aduga van aduda tonglakpa miyoi mari na sokle laikhidraba miyoi adugi maming Lunkang Jonai Mahak New Maramdagi Laikhidraba Thomas Machanupani Eco van adu ahing nongyai matungda lambidagi barak turel da soibadagi thaudaki maduna maram oiraga accident ki thaudok adu thokibani asokpa sing adudi haujikna Liangmai ta phauda leiba Wisin Thuilu sahi 38 Maram Bazar dagi Taiba Paul sahi 15 Widaliu sahi 38 amasung Lungbi Michael ni makhoi mari Senapati district hospital da laikanari
Leimakhong mapal khul eviction tawba yaroi haina khunjasina wakat mifam chathakre. Imphal East ki lamlai kendra gi manung chana leiriba Leimakhong mapal da hauji government asina eviction gi thabak chathariba achida Leimakhong mapal khul asigi oina government asina leifam chafam ama hana senbiyu natraga hanadagi leijaraklaba mafam asida adumak leihanbiyu haiduna sangthilapa khongdangi sarugama oina ngarang Leimakhong mapal khul asigi khunjasina wakat mifam chathakre. Ngarang wakat mifam aduda sarug yakiba khunjasina phongdorakibada Leimakhong mapal khul asigi khunjasingi manungda haudik sahi chamaga uhum suba ahal kaya su yauri makoina khanglakpa matamda hauji leiriba lambi asi sangari lambi ama oina leirambani matam adudagi hauduna mafam asida khunda leitaduna leirakibani adubu matamgi ahomba kaya lakpana English singama chamapan hompu aduwaida Imphal ukhru lambi haina khangnaduna sengat sagatpadagi haudiki lambi asi sauthorakle sahi sa kayagi mamangdagi khunda leitaduna leijaraklaba singbu lambi mapanda lona yadaba mawongda khunda sinba oina uhale makhoi mafam asida pokpani mafam asida sigani aikhoi miyoiba ngaktani use kumna paiba yaba nate nomagi suja nomjaduna hingnaba wana hotnaringai cherak asida ngami haibagi matagum leinari bayum asi thugairagani haibadudi aikhoi sikhro haibaga chapmanai aikhoi gi awaba si ubiraga lengana chathariba eviction asida aikhoina leinari bayum asi sokhanbigano haina lenga ki pungning chingchili ngarang chathagi wakat mifam aduda minungsi leiba lusingba oibiyu aikhoigi tunglam chat kanbiyu haina thaba placard kaya so sidinaki loinana apunba kholau kaya sulauki Lupta Karem Kathainabasing Sengdorkadbani cyber crime PS da wakat lagani haina KMDW ona phongdokre Lupta Karem Kathainabakba amadi thawai usidaba ulakpasing lakliba October 9 phawagi manungda Lupta changdarakba natraga miyam khangna Sengdorkadbani cyber crime PS da wakatuna legal action laukhallagani haina Kangla Minority Welfare Association KMDW Manipur na thadorokpa serol amana hairi Lup asina thadorokpa serol aman hai KMDW Manipur gi press briefing amadi KMDW Manipur gi press briefing amada wakhal mapung phariba miyoi kharana piba comment singda lup asida thawai usidaba ulakpa laibak thibani ngasi fawba lup asina kanglup furup khaidana thabak thoram kaya paikhatpagi saruk ama oina ngarang pangthokiba press briefing amada tabada nungaitaba wahiwata kaya social media da phongdorakpagi manungda miyoi mapan ngarang ayugi pung 13 fawbada lupki office da laknaba khanganki madugi manungda miyoi manga khak lakdaga miyoi mari amadi lakhide ngasi fawbagi manungda lup asida changdaraktrabadi cyber crime police station da aiba sirol pisilagani masida thorakpa apaphatagi thodang masa masana pujagadabani hairi loinana social media da afawba saduna lup asibu namthanaba hotnariba sing khudakta lepkadabani lup asiga open debate tawbada akiba laite amadi taramna okane lup asina laukhalakpa thabak thoramda sagatpagi mahuta famungda longna hiblaga Karem Kathainabagi thawong adu khudakta lepkadabani lup asina mahiloisang singda Teachers Day pangthokpada athingba leite lup asida kanglup furup khaibagi wakhal leite lup asi Manipur pumbagini loinana lup asina Manipur gi apunbagi saktam amadi tungi mirol kalam lasi haibagi pandamda leijabani miyangi matengna thabak tawjabani makhata na sulamda masigi yaifanabagi damak thabak kaya tawkhigani haina zerol asina makhata ragli Wangjingi relief camp singda sangdafam lauduna leiriba IDP singda lengangna piba nongmagi sakthung matik chade haiduna wakat mifam chathakre Thobal district ki manung channa Wangjingda leiriba relief camp singda sangdafam lauduna leiriba internally displaced person IDP na lengangna piba nongmagi sakthung matik chade haiduna ngarang wakat mifam chathakre ngarang Thobal district ki manung channa leiba Wangjing Lamding Higher Secondary School amadi Wangjing Kodong Pokpi Sport Complex ta hangduna leiriba relief camp singda sangdafam lauduna leiriba more amadi atai mafam kayadagi lanjenarakiba IDP singna pendaba kaya phongdoktuna lengangna piba sakthung matik chade amadi lengaki misang mikhai naibagi thawong yaningde haiduna Imphal more phawduna chaliba National Highway 102 da thoktuna lambi tangkhai phamdinduna wakat mifam chathakre ngarang chathakiba wakat mifam aduda relief camp singda sangdafam lauduna leiriba IDP singna makuta placard sing paiduna lengangna piba cheng hawai khara asina aikhoigi sakthung matik chade aikhoigi nongmagi sakthung sel oina sabiro IDP sing aikhoi bu lengagi seng hawai khara na phajinduna thambiganu aikhoigi isa gi yumda hanjil hanbiyu Thobal gi Deputy Commissioner DC na phongdorakiba wafam thabakta onthokpiyu amadi
Imphal East, Imphal West ki relief camp singda aikhoiga manana mityeng changbiyu haina thaba placard sing paiduna kholaw kaya lawbaga loinana wakat mifam chathaki. Ngarang chathaki ba wakat mifam aduga mari lainana Wangjing Kodong Pokpi Sport Relief Camp ta sangdafam lawduna leiriba Ningthauzam Angau kauba IDP amana phongdorakibada chaliba sahi asigi September 10 da relief camp ani asigi Committee ki mihusing yauna IDP singa loinana Thawal District Deputy Commissioner ga haktengnana unaduna wari sanaruba matamda IDP singi maiki dagi lengangna numit khudingi IDP singda pibiriba chana thaknaba seng hawai amadi atai polam sing asti pibiraganu hauzik IDP singna thengnaramba awaba sing kharadang oirabasu ko hanaba sel oina sabiro haijarubada Thawal District maiki dagi IDP singi awaba yengbiduna September thagi oinadi nongmagi saktunga si sel oina saba ngamlaroi maramdi Sengsak atai polam kaya lausiluraba polam sing asi yenthokpa loiraga mathang October tang amadagi sel oina IDP sing amada nongmagi luba chama sama saba hauragi haina phongdoraki mahangna makhatan hai aikoi IDP singna thengnariba awaba sing asi khara makhaidi koklagani haina leinaringai October 3 da Thawal Districtna emergency meeting ama kauraktuna IDP singi mihu changluba matamda October thagi oina sel oina saba ngamlaroi mathang November thadagi saba haurage haina takpirakpa asi IDP singna thamoi sokna yaningde daita leiba officer amana haidokiba wafam amabu hekta nathainaba honarakliba asti aikoi IDP singi oina di laibak thibani DCG kari karamba atopa khudong chadaba leibagino Thawal Districtna haidokiba wafam asti numit humnigi manungda thabakta onthokpiyu natrabadi IDP singna miyamga loinana akanba khongdang changsilagani haina mahangna makhatana phongdoki. Ngarang su BJP ki MLA ahum Delhi da paisinkre state asida popular government ama lingnaba tha sigi marida former state minister N Birena Singba team ama Delhi state krabamatung ngarang su MLA ahum Delhi gidamak Imphal sadokre ngarang MLA ahum Delhi state ki basi tharaga haudik fawba Delhi camp tawduna leiriba BJP ki MLA masting puna kunmathoi chure maraksida press na phangma pawi matung inadi ngarang numidang BJP ki central leader single loinana Delhi da camp tawduna leiriba MLA singa siga puna mifam pangthoktuna Gadawri Haidi. Pao sina makhatana Haidibadi. Nahan pao bada MLA Taramapan Delhi da set krabamatung ngarang numit yung mapung tarani Toukhare helakpada Sandel Kendragi MLA Olis Uripo Kendragi MLA Ragumani amasung Wangjing Tentha Kendragi MLA Paunam Brozen Indigo flight Imphal Thadoki Haidi. Ngarang Tuibongi Zion Bank Drain amada Jemchan Gangte kauba Kuki nupa ama sina fangle adumakpu Kanana karigidamakta hatlibano haibadudi haudik fawagi oina khangba ngamdri. Saumbung kabui khunjawda yelhomi puruk kunmangagi ming hakpa indigenous pillar ngarang maikum hangdokre. Federation of Haumina Manipur da khundariba yelhomi kunmangagi puruki maming hakpa yumbi indigenous pillar ngarang saumbung kabui khunjawda maikum hangdoktuna sangakre sangabagi thawram aduda yelhomi puruk kunmangagi leadersing amadi civil society organization kayana sarugiyaki Yelomi singna masagi maramdam ngaksagadabani haina Federation of Haumi ki President Sapamcha Yadumanina phongdoki. Thauramgi oiba maru oiba warol piraduna Sapamcha Yadumanina paumi singda hai yek salai leiba lamdam asege yellow puruk kunma gi apunba saktam ama malemge miyamda unanaba yumbi indigenous pillar ase mafam asida yungduna ngasi maikhum hangdokpani haiki mahangna hai midomna nongma gi yosilaknaba honariba asida yelhomi ama oibagi thaudang lobani Thengkhang kayada iramdam asigi yelomi singbu namthanaba honaragliba asida puna thengnaminaba changi hainasu Sapamcha Yadumanina makhatana phongdoki